ngasi ayu phongkiba tongan ba Manipuri sifong amasung thokiba thawdo wathok singdagi maruoibe I pausing khongasaraga Manipur top channel gi mekedi gi myam thamjigi ahanbada hoyelan pawda phongkiba tentak pa content gatang hana myam thamjaramge gari accident da Miyoi ma Sokle Imphal West district ki manung sanma Lamsang police station na konba Lamsang gi Himalayan Styles Factory Labor Manakta Duster Car Maga Tata Maga Tungaina Vada Duster Car to the Tonglak Miyoi Manga Soktuna Aruba Phibam da Langoda Labor Season Hospital Pudun Leikatnari Thaudo Singa Sinumidang Pung Nipan Makhairum Tava Matanda Lamsangi Himalayan Styles Factory Mia Thokhre Amaram the Manipur Tungan Mapam Lambigi accident also open Nangwigi Pau left and Tari Imphal West District Manung Sanba Imphal Kangsup Road asi Haujik Lambi si ayam Saruk Koilas Tharaba Maramna Gari Tauribising Su Yamna Kana Gari Taunaba Sina Gari Gumbe accident Thokpada Misi Minato in a Thoknari Himalayan Styles Factory Lambigi Saru Sisu Thina Sema Lushindabana Numidangi Matan Gari Kana Taunabadigi accident Tokto Misi Minatokpa Kaya Mamang Lekre Maramaduna Gari Tauribisina Masagi Control Wang Bada Taropana Tragana Miyoi Kaba Chinjak Sar Gari Thorpu Matam accident Thokpagi Sang si Hengalapani Hari Lambi the Kong Satlibising Su Kongzel Yang Thorpa Gari Masa Singasina Maram Oiduna Mi Paiba Poknari Hain spouse the Fundurakli Makasa Tarapuana Sanaleba Poxi the Fong Maruiba Paukram the Tamsage Waitau Singdol Pata Piramba Revenue Gi officials Ohum Faragani Minister Forest areas in a Lam Kopsi Living Kangdonaba Survey Tohangadori Waithok Singdolda Lo Thugairaga Pata Pirambada Sena Revenue Department gi Miyoi hum masakhangle athubu matamna Miyoi singa du faragani hainase Minister Nongthongbam Berena Thokhre Reserve Forest yauna Forest ki lamda lam khopsin basing khangdoknaba survey sathabe yauna umang kannaba thabak sing thani gi manungda laukhanaba Minister na Forest Department gi makok thongbo official singa khankhre Bisnupur district ki Sendrara pangthokiba miyam tinba thoramda Minister na wangang ladun hai Waithok Singdolda Logi Wangmada Pata Pithoklamada Sinaba Miyoi hum masakhang mangamle Miyoi singasi athupa matamda fagalaba matungna lokhatfam thokpa thabak lokhalagani hairiba Miyoi singaduna leiriba mafam adugi map adu hana leijariba phibam adudagi bredna khotoklaga semdok sadoklaga pata adu piselamani hari lamdam asigi maruiba singsang sing loina marukokle Kaubruda umang litre Reserve Forest kanagumba amatana karigumba thabak amata pakhat payadi Laingak na thabak paikat patara su ministry digi ayaba lawraba manung paikat kadoribani protected area dagi kanagum mana uyan batara su madu mari lenaba forest ki official sing digi ayaba lawa darkar oi hauki besai ni phuro masi lokhat pham thokpa thabak sing lokhat piram dabana lamda masi digi umang tumbani hari amaram da pauksi sina phamo pauki matung ina di waithau protected forest area da pata punna nifugani pan pithoramki Hairiba Pata Pithoram Divasi Thina verification Tauraga Logi Wangbada Pithokamba Pata Singadu Kaktanaba Forest Department gi Mekedi Revenue Department the CE Credit Atopa Power Manhai Nasinungtul Minister Secretary ki Cabinet Hall Minister and Berena Preside Tauduna First Minister S. Bisorjit Water Resource Minister Awang Newmai Chief Secretary Dr. Rajesh Kumar DGP Dong Yauna Forest Department gi PCCF amasma official sing district singi ASP sing yauna pangthokiba mifam amada haujik Manipur gi sing lamda umang kokthokpi oirakliba phibam ase kupna nainaki mifam adugi matungna pauksi sina phungba paun hai Manipur gi haujik laidiba reserve forest amasam protected forest area si Thina ngak senduna thamnaba Forest Department gi official singda akanba pauktakpiki reserve forest protected forest area da lam khopsin lamba yum sajinba umang kokthokpana singba kya tauraba sibu hakchina lobuga loinana masi thingnaba thabak lokhanaba pauktak piki hainus palakli atopa pawamadana singilam da Manipur lengakna sakhangdaba anoba khul samapan go humfu go taruk songthorakle kangpokpi masum Susangpur district na khul khwaidigi yamna songthokli Manipur gi district taraga tarukta hujik puna khul lisingani ga sanipan ga ohum laidiba asigi mathakta nauna songthorakpa lengakna sakhangdriba khul samapan ga humfu ga taruk lairi nauna songthorakliba khul samapan ga humfu ga taruk asibu lengakna sakhangbina ba haijarakpa lairi hai pauksi sina phongwa paugi likhuna man hai state asigi oina district taraga taruk asigi manungda anoba khul khwaidigi yamna songthokpa district asi kangpokpi district noidi Kangpokpida haujik sakhanglaba khul sawngago humdra lairiba sigi mathakta nauno songthokpa lengana sakhangdriba khul sahumga mari lairi
ꯃꯁꯤꯒꯤ ꯃꯊꯪꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯥꯟꯅ ꯈꯨꯜ 493 ꯂꯩꯔꯤꯕꯁꯤꯒꯤ ꯃꯊꯛꯇ ꯅꯧꯅ ꯈꯨꯜ 240 ꯆꯣꯡꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯁꯛꯈꯪꯕꯤꯅꯕ ꯍꯥꯏꯖꯔꯛꯂꯦ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯛꯄꯤ ꯀꯧꯔꯣꯡ ꯑꯦꯔꯤꯌꯥ ꯌꯥꯎꯅ ꯄꯨꯟꯅ ꯈꯨꯜ 264 ꯂꯩꯕꯁꯤꯒꯤ ꯃꯊꯛꯇ ꯅꯧꯅ ꯈꯨꯜ 205 ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯉꯥꯛꯅ ꯁꯛꯈꯪꯕꯤꯕ ꯉꯥꯏꯔꯤ ꯂꯣꯏꯅꯅ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯥꯟꯅ ꯁꯛꯈꯪꯂꯕ ꯁꯦꯁꯟ ꯚꯤꯂꯦꯖ 153 ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯂꯩꯉꯥꯛꯅ ꯁꯛꯈꯪꯗ꯭ꯔꯤꯕ ꯈꯨꯜ 150 ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛꯅ ꯁꯛꯈꯪꯗ꯭ꯔꯤꯕ ꯑꯅꯧꯕ ꯈꯨꯜ 163 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯆꯥꯟꯄꯨꯔ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯈꯛꯇꯗ ꯄꯨꯟꯅ ꯈꯨꯜ 110 ꯆꯣꯡꯊꯣꯔꯛꯈ꯭ꯔꯦ ꯂꯦꯝꯍꯧꯔꯤꯕ ꯂꯩꯉꯥꯛꯅ ꯁꯛꯈꯪꯗ꯭ꯔꯤꯕ ꯈꯨꯜ 94 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯅꯧꯕ ꯈꯨꯜ 18 ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯅꯧꯕ ꯈꯨꯜ 13 ꯑꯃꯁꯨꯡ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯅꯧꯕ ꯈꯨꯜ 5 ꯌꯥꯎꯔꯤ ꯀꯨꯝꯖꯥ ꯏꯪ 1980 ꯏꯪ 1970 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯈꯨꯜ ꯃꯁꯤꯡ ꯑꯁꯤ 1963 ꯑꯣꯏꯔꯝꯈꯤ ꯃꯁꯤꯗ ꯌꯥꯎꯈꯤꯕ ꯈꯨꯜꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯋꯦꯁ ꯄꯨꯜꯂꯤꯉꯩꯗ ꯈꯨꯜ 369 ꯏꯝꯐꯥꯜ ꯋꯦꯁꯇ ꯈꯨꯜ 139 ꯏꯝꯐꯥꯜ ꯏꯁꯇ ꯈꯨꯜ 138 ꯂꯩꯔꯝꯈꯤ ꯀꯛꯆꯤꯡ ꯌꯥꯎꯅ ꯊꯧꯕꯥꯜꯗ ꯈꯨꯜ 194 ꯕꯤꯁꯅꯨꯄꯨꯔꯗ ꯈꯨꯜ 10 ꯖꯤꯔꯤꯕꯝꯗ ꯈꯨꯜ 102 ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯥꯜ ꯄꯨꯜꯂꯤꯉꯩꯗ ꯈꯨꯜ 232 ꯆꯥꯟꯗꯦꯜ ꯑꯦꯔꯤꯌꯥꯗ ꯈꯨꯜ 163 ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯥꯜ ꯑꯦꯔꯤꯌꯥꯗ ꯈꯨꯜ 69 ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ ꯅꯣꯅꯦ ꯄꯨꯟꯅ ꯈꯨꯜ 169 ꯇꯃꯦꯡꯂꯣꯡ ꯑꯦꯔꯤꯌꯥꯗꯈꯨꯜ 113 ꯑꯃꯁꯨꯡ ꯅꯣꯅꯦ ꯑꯦꯔꯤꯌꯥꯗ ꯈꯨꯜ 62 ꯀꯥꯡꯄꯣꯛꯄꯤꯗ ꯈꯨꯜ 137 ꯁꯦꯅꯥꯄꯇꯤꯗ ꯈꯨꯜ 113 ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯐꯦꯔꯖꯣꯜ ꯄꯨꯟꯅ 310 ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯔꯤꯌꯥꯗ ꯈꯨꯜ 232 ꯑꯃꯁꯨꯡ ꯐꯦꯔꯖꯣꯜ ꯑꯦꯔꯤꯌꯥꯗ ꯈꯨꯜ 39 ꯎꯔꯈꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡꯗ ꯄꯨꯟꯅ 218 ꯎꯔꯈꯨꯜ ꯑꯦꯔꯤꯌꯥꯗ ꯈꯨꯜ 103 ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯑꯦꯔꯤꯌꯥꯗ ꯈꯨꯜ 118 ꯂꯩ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯜ ꯃꯁꯤꯡ 163 ꯑꯣꯏꯔꯝꯕꯗꯨ ꯀꯨꯝꯖꯥ ꯏꯪ 1983 ꯈꯨꯜ 115ꯗ ꯍꯟꯊꯈꯤ ꯀꯨꯝꯖꯥ ꯏꯪ 2011ꯒꯤ ꯁꯦꯟꯁꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯈꯨꯜ ꯃꯁꯤꯡ ꯑꯁꯤ 2738 ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯟꯅ ꯈꯨꯜ 141 ꯂꯩ ꯍꯥꯏꯅ ꯄꯤꯔꯤ ꯍꯥꯟꯅ ꯈꯨꯜ 143 ꯂꯩ ꯍꯥꯏꯅ ꯄꯥꯅꯔꯝꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯁꯦꯁꯟ ꯑꯁꯤꯗ ꯈꯨꯜ ꯃꯁꯤꯡ 132 ꯍꯟꯊꯔꯛꯈꯤ ꯈꯨꯜ 194 ꯂꯩꯔꯝꯕ ꯊꯧꯕꯥꯜꯅ ꯈꯨꯜ 119 ꯍꯟꯊꯔꯛꯈꯤ ꯈꯨꯜ 10 ꯂꯩꯔꯝꯕ ꯕꯤꯁꯅꯨꯄꯨꯔꯅ ꯈꯨꯜ 64ꯗ ꯈꯨꯜ 102 ꯂꯩꯔꯝꯕ ꯖꯤꯔꯤꯕꯝꯅ ꯈꯨꯜ 59 ꯍꯟꯊꯔꯛꯄ ꯊꯦꯡꯅꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯃꯥꯏꯅꯃꯛ ꯈꯨꯜ 115 ꯂꯩꯔꯝꯕ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯨꯝꯖꯥ ꯏꯪ 2018ꯒꯤ ꯁꯦꯟꯁꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯜ 264ꯗ ꯍꯦꯟꯒꯠꯂꯛꯈꯤ ꯈꯨꯜ 69 ꯂꯩꯔꯝꯕ ꯇꯦꯡꯅꯧꯄꯥꯜꯅ ꯈꯨꯜ 100 ꯍꯦꯟꯒꯠꯂꯒ ꯈꯨꯜ 169 ꯑꯣꯏꯈꯤ ꯈꯨꯜ 113 ꯂꯩꯔꯝꯕ ꯇꯃꯦꯡꯂꯣꯡꯅ ꯈꯨꯜ 183 ꯈꯨꯜ 62 leraman nonena khul humdragani thoi khul samaga humdraga mapa leramba kangpokpina khul sawaga humfu khul saniga marfugani thu leramba susampuna khul sawaga ni fugutare khul samaga kunga truk leramba senapati na khul samaga kuntraga taru khul saniga marfugani thu leramba susampuna khul sawaga ni fugutare khul kuntraga ni pa leramba ferzona khul humdra khul samaga taraga leramba gamzongna khul samaga kungo humdoi hengalaki loinana khul samaga truk leramba urkhulna khul maudraga mathoi hantaraki Manipur district taraga truk asida hauzik lairiba khul masinga si Imphal West samaga marfugani thoi Imphal East samaga humdraga ni thoi kaksing yauna Thawal district samaga kungani pan Bisnupur district humfuga mari Ziribamda yanghegani pan Sandel da khul saniga humfuga mapan Tengnopal samaga humfuga ni pan Tamenglong da samaga yanghega mari Noneda humdraga ni thoi Kangpokpi district sawaga humdra Senapati district samaga kuntraga taruk Chusampur district ki sawaga ni fuga taret Ferzol district humdra Urkhul district maudraga mathoya masum Kamzong district samaga kungom doi laiduna puna khungang lising ani ga sani pan sumega hum laidi amaramda Manipur da nauna songthorakliba khungang asi laingangna sakhangmagi matangda yengsinanabagi tamak saliba sei sigi April kunga tarukta CM kiba kanglona du amuk hana cabinet subcommittee ama semduna yengsinanaba thorang Thokhre Cabinet Subcommittee asina kupna yengsilaba matungna khulsing sakhangnabi kanglona si nauna semgadori bani haina pausna makhatari Lengana semkiba committee asina madugi report atu numit taraga mangani gi manungna pikhalakadabani haina sei sigi April kunga turukta thokiba order atu da palli haidi panba yabadi all tribals students unions Manipur achumgi maikedi gi kumza English ngani gi nipan gi August kunga turukta principal secretary revenue na
ꯈꯨꯜꯁꯤꯡ ꯁꯛꯈꯪꯕꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯁꯨꯡ ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒꯅꯤꯊꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜ ꯀꯨꯟꯒꯇꯔꯨꯛꯇ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯍꯤꯜꯁ ꯌꯦꯡꯁꯤꯜꯂꯤꯕ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯣꯛꯈꯤꯕ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤ ꯁꯦꯝꯕꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯍꯟꯗꯣꯛꯅꯕ ꯂꯩꯉꯥꯛꯅ ꯇꯛꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯂꯩꯉꯥꯛ ꯂꯩ ꯀꯥꯎꯊꯣꯛꯄꯁꯤꯡ ꯑꯀꯤ ꯑꯈꯪ ꯅꯪꯒꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯄꯦꯡꯕꯥ ꯃꯆꯥ ꯂꯥꯛ ꯑꯃ ꯊꯥꯗꯣꯛꯈ꯭ꯔꯦ ICAR Central Inland Fisheries Research Institute Manipur Lengaki Fisheries Department of Loktak Development Authority ga kusamnaduna ngasi Chief Minister Nongthongmam Belena Loktak Pata State Fish Oiriba Pengba Masa Lak ama thadokre Loktak Pata Pengba thadokpa madi ngami singda case net amadi ngam masinja khusinabagi thawram adu chief guest oina saruk yakhiba Chief Minister Nongthongmam Belena hai state asida lenga ama lei habisi kauthoknaduna singda u thaba thingba pata lenga ki official sangma thingba kanglon gi wangba lam khapsna singba tawning da tawriba miyoi sing nongmadi akhi akhang nangani haina phongdoki magna makha taraduna hai akoi bigi phibam kai tharakpa madi ising tungma mafam sing chemical gi sang yamna yawbasina lamnam asigi yelhonga makal yankhai ga mari rom lairambadu ngasidi nga makal taraga mapalom mangsilakle mangkraba yelhonga makal sing asi nauna hingat hanana balenga sonari lamdam asida tawning tawba miyoi khrana singda u thagi yadaba patanga masa thadagi yadabagi phibam ama lakli bise ekoi kudima section mina mathoktai lamdam asigi miyam si lenga ama lei habisi kawbugum tawre lenga lei habisi khanganaba honara koda tawning tawba miyoi khradi aki ekhang mayonagani amasum lenga habisi miyam gini lenga na loktak pat kal siamadi umang sangansi habisi da kanagum amatana athing mapigano hanisu pawsna makhatarakli Atau papa mana lengak ki quarter sandok lamba employee suspend tokre lengak na piba quarter bu lanai Miyoi amada sandok lamba ki damak mga subu Indians Reserve Battalion ki personnel ama thabak tagi suspend tokre mga subu Indians Reserve Battalion ki commandant ama hawkifna thokiba suspension order ama gi matung na thabak tagi suspend tokra personnel du gi maming M Ginjin Kuf kawi ma follower number 9491 gi makhara mga subu IRB delevani lenga na piba ma ki quarter asi thangjagin jawkaw miyoi amana sandolamani madudadi Assam Police Manual Part 3 gi Rule 66 ki makhara thabak gi suspend tokibani panma yabadi Manipur lenga ki quarter sing asi employees sing ranai miyoi sing sandokpi gi wokat kya manum leire maramsina sigumba aranba thawong sathribi sing kudak lepnaba lenga na order thokiba leikrabani hani su phongdorakli atopa paw madana baby sana case CBI da nauna thigatpagi report pikhalaknaba khangankhre Standard Robert Higher Secondary School gi boarding da lebi zai taragom da khakta ngari bi baby sana kaubi mahiroi nupi masa ma leikhidaba mari leinana pikalakhiba closure report court na reject tawkhraba matung nauna Central Bureau of Investigation CBI na thijin khiba dugi report pikhalaknaba court na ngasi khangankhre Chief Judicial Magistrate Imphal West ki court na MCAC ga mari leina thokiba order amada hai nauna thigatpagi report adu kadai phawbu yauna sathare haibadu thasigi kunthra phawgi manungda pikhalakadabani ningsingba yabde bibi snagi apopona MCAC gi matangna pikhatpa report adu ngasi thajaningai oidi maram aduna nauna thigatpina ba kumja English singaniga kungumathoi gi April kunganipana complaint ama tokhi loinana court ki meke digi su case asigi ayo na tokhiba thijin humjin digi thaba adu thajaningai oidi haina kumja English singaniga kungumathoi gi November 13 ta order ama thokiba leire court asina CBI da case asi nauna amu thijin megi thabuk sathaba honaba kumja English singaniga kungumathoi gi November 13 ta khanki adubu order asi thoklaba matung thamanga gi matungda CBI Kolkata na thijinba horake madi saisi gi March kungani pana forensic science lab pangai gi director na sinarapa case asiga mari leinaba seal box amasu hangdokpagi ayaba pikhiba leire hain spalakli atopa paw madana citizen law sanadaba AC na khankhre puari oigedaba Supreme Court ki order ama oina Indian Penal Code section 124A citizen law haina su khangnabasi matam khara sana handana thamnaba khankhre Supreme Court ki Chief Justice NB Ramna Justice Surya Kant amadi Justice Hima Kohli gi bench amana citizen law si matam khara gi oina sana handana thamnaba khankibani court asigi order da hai makhata na state amadi central lengana section 124E gi makhada kanagum amata gi mathakta FIR panba yaroi kariguma siguma makhal gi case register tawramlabadi party sigi maikedi gi court laktuna dispose tawbu yagani haina su paus na phongdoraki atopa form madana
social media da sandoklibu wafam yumfam yaudabani service provider mission organic ki makada farmers producer company FPC 60 CM lomi listing taragani pan henbada horticulture department direct benefit transfer tawduna lomi sing account hapkraba senphambu department amadi service provider sing lokhatpa lai haiduna social media da sandoroklibu wafam asi yumfam yaudabani haina mission asigi service provider as Lian Boy na phongdorakli Manipur Fresh Kapta Paumising Unabada as Lian Boy hai tholibu watho asi farmers singi marakta scheme asigi sana kanglon mamutana khanghodabadagi thoki boygani Manipur gi tongan tongan district singdagi punna FPC 60 CM sangshilagdiba mission asida horticulture department gi lawmi singi account direct benefit transfer tawduna lupa lising 13 ga sanigi yankai hapki hairiba senfam asidagi lawmi singdagi lupa lising ahum pukhatnaduna FPC gi account thamgadabani FPC gi account thamliba senfam adu department natragana service provider singa mari amata lainadana lawmi sing khaktagi oiba ahenba khudong saba loan subsidy amadi rana singba kaya lainga ki maikhe digi piraknaba amade lawmi singi awarapa processing unit collection center na singba sagatpada sijinagadaba senfamni hairiba senfam singa sikadaida kamdona sijinabagi haibadusu FPC account ilaina lawmi singna uba phangani mana makhatana hai wakal tahodabadagi thokiba thawdo si matungna thoktanaba lawmi singna punu wakal taminaba honasi makhatana khangdaba leiragasu mission organic ta tanaba yagani masida department natragana service provider singna aranba thabak tawbigi wafam leiti hanis phongdoki makasa tharakpo na hoyelan pawdu phongba atopa pawkhara Jenims amasum rims the COVID patient singi dama khaktuna thamlakpa phamung singi masing hanthankhre anobo positive case amata thengnadre active case ki masing su taret ki hendre kumja english ngani kungi mars ki aroiba sayol gi manipur su mayukna rakhiba tamthiraba covid pandemic mayukna na begidam manipur government amiyang kusanaduna akan mathabak sing lakhiba ga loinana covid patient singi dama hangdok kiba covid care center isolation center amadi community center singba sing hauji covid positivity gi sang hantarakpana maramoiduna thingjin lakhiba ga loinana jenims amasum rims the covid patient singi dama akhandana khaktuna thamlakpa phamung singi masing su hantankhre Thasigi Nipan Health Department gi meke digi tholakpa sirol gi matungina namit asi phawbada jenims the covid patient singi phamung sahum amasum rims the phamung samga maudra khaktuna thamlakhibadu thangnaba namit thasigi mapandagi di masing hantalaktuna jenims the phamung nifu tere khaktama khaklaga rims tana phamung sama khaktama khaki adumoina ngarangdagi na ngasi phawbada di jenims the covid patient singi phamung sama mausagumna reserve tawduna thamlakhibaga loinana rims tana phamung nifu tere khaktama thamle hari hospital ani thamlibu covid patient singi phamung singa sigi masing sunga sinungthil gi health department gi report su cha manana phongdokli haina spauks na makhatarakli atopa pawmana sahi nauribi mama mana masabu matam bakta thamdona exam na saruk yakre lebasti yamna tama thopa thaudok singi manungsana tripura da ngarang sahi nauribi mama mana maki numit mari ni khakta suriba masabu matam bakta thamduna higher secondary gi examination saruk yakre haidi Dalai district ki manungsan ba Kamalpur town ki masagi sahi kungatar krom surabi Farjana Begum na ma ki numit mari ni khakta ngai diba masa du pamduna Tripura Board of Secondary Education na loba higher secondary exam da political science paper ki exam du sarya ki bane mangna sahi nauriba masa du puduna exam thabar lakiba duda magna tariba center ki oja sing amadi staff sing mateng pangduna angang aduga loinana mark ko exam hall manungda phambada ayaba pikibane hawkiba me tarukta ma angang unakiba maduna maram oiraga tam tu gi higher secondary exam sigi paper ani thabangam khide bengali masum english paper ma satok jasin tawdu khudong sa dabda gi thabangam khidabani ma hauji kamalpur da leiba krishna chandra higher secondary school tamliba mahiroi amadi moha lairik haiba mahiroi singi manungda ama oiri amaram sahi nauriba mama sina phongdo khibda makhatan exam thabangam lagani khalubda yabna nungai mama amoina amadi hairiba matam sida exam thaba bisi ma ki oina di lepa phapane ma ki mung manungi thabak thoram amadi exam da asoiba mata lehendana bo honagane haina su paus na phongdorakli makha satharak poina naharol gi thaudang poksi da phongkiba maroiba pau khara piklibi nupi masa ama sexual assault satharamba tomba kona mara leide lakthokre hawkiba english singani ga taraga mapan gi January taraga mathori Imphal East district ki mafam amada piklibi nupi masa amabo sexual assault satharamba yeripok tof maibam laikai digi samarelatam tomba sharma se kuntraga mang apopwa is H Ibotomi Sharma Lampeda leiba
fast track special court proxo number 2 na accuse asibu proxo ekip under section 6 ta mara lairi haina ngasi Thokhre thaudo asigi matang na piglib inupi masa si imung manungi Miyoi na Imphal East ki women police station na complaint na malangaki complaint adu gi police na accuse asibu phad no wangpang sa tharaba matung special judge proxo Imphal East na accuse asibu judicial custody remand piki police na accuse asigi matak special judge proxo Imphal East da charge sheet file dan khalakpadagi fast track special court proxo number 2 da special trial sa tharki trial aduga mari lainana case asigi prosecution witness taragani thoina court asimakta da jawan piki aduga accuse ki maike digi lep ki defense counsel na tuan tuan be defense witness mari gi jawan court asida submission doki prosecution amasum defense counsel gi maike digi lan khalakiba submission singbu court na taraba matung tombabu proxo eki under section 6 da court na mara lairi haina ngasi lathokibani mara lairiba Miyoi sigi sentence hearing tha sigi tarada fast track special court proxo number 2 da sathanaba court na matam leple haiduna su khangan khri haina pausna se palakli atopa pawmadana kumza english ngani ga kun ngatar malem se anga ko phangna saraba yai Miyoi bana semba climate change sina kumza english ngani ga kun ngatar malem se anga ko phangna saraba yai haina malem da lairiba meteorologist kayana predict tawri United Kingdom gi meteorological office ki team mana phongdo khibada mamangi sei mangagi matamasi kupna yenglaba matungna kumja english ngani ga kunga taruki matamasi da malemasi angak phangna saduna ikang thoktuna miyam kham thengna awaba mayukna gani haibigi oithokpa sada maudra go humdoi lei hairi UK Met Office ki senior scientist Leon Haramsana phongdo khibada Miyoi bana semba honglakliba climate change asigi line malemda leptana sagalakliba asigi matana yamna kupna yengsili pre-industrial times ki mathakta sai khudingi sabigi sang asi Celsius degree 1.5 hengalakpa tarabadi malemasi khamtheng awaba meunagani English ngani ga taragani pan United Nations Science Report amana predict tawkibada malem asi sai khudingi sabigi sang asi Celsius degree 1.5 ki sang leptana sabigi sang hengalakpa tarabadi miyamna sawno khudong thiba meunagani hawkibi sai kharagi matamasi da malem ngasida leptana sabigi sang asi hengalakli regional scale la ningtham thagi matamda architect ta sabigi sanga se leptare hengalakli hainasu pausna makhatana phongdorakli atopa fawamadana malemda khwaidigi sawba kalam puthoki ba India gi Miyoi ma Guinness World Record sankre Hyderabad gi Asariya Makunuri Srinivasa ko Miyoi mana malemda khwaidigi sawba ball pen puthoki ba gidama Guinness World Record sankre Guinness World Record ta Instagram da share torokiba warul amagi matungina malemgi world record asi meter 1.45 oiki adubo India gi oina sina 2011 da semkiba kg 13.9 lumba aduga meter 5.5 sangba kalamasina mamangi record adu thuai khibani kalamasibu putholiba Asariya Makunuri Srinivasa timna thadokiba video amada kalamadu mayam sangduna pairaga angauba sebang amad ibui amasu guidelines ki matungina kalamadu sizinaba matamda maton gi apikpa saruk amada muk hapkadabani Srinivas ki timna thagalakabe video du Instagram user lising khumpu gatreka sawangana live tarokhi aduga Miyoi saniga khumpu gataruna record asigi matangda comment pirakhi Instagram user amana phongdorakhibada siguma thoidok hendok pathaba ama tawba haibise ehen mathabak sangi hairi hanasu pausna su makhatana su phongdorakli Amaromdana Sri Lanka the Indian Army thapi wofum like Sri Lanka the economic crisis na maramoiraga leiba duda asobi hingsa gi thokdok kya thokli baduna maramoiraga New Delhi gi maikedi Sri Lanka the Indian Army thabi yai haina media report phongdok narki wofum adu Indian High Commissioner gi maikedi gi ngasi yamna kan yaning de phongdokre adumapu India gi maikedi gi Sri Lanka gi democracy stability amasum sel thum phagana bu hona gi thawong singa dudi mapung fana sakoli haiki Sri Lanka gi hanagi Prime Minister Mahinda Rajapaksa amasum maki imung manung India ra sielure haina social media ra phone ki report adugi matang no Indian Commissioner sigi maike digi yamna kan yening de phone tok laduna hoki ning to ka ba numita Sri Lanka gi Prime Minister Rajapaksa resign toraba matung ma kadai de lebigi haibisi sapsana khamngamdri adumapu Mahinda Rajapaksa si maki office kam official residence thadokre haibidi tai Sri Lanka democracy tang taba masum setmilon gi phibam phaganaba
kaya adubudi mapung phana sogoli adum Sri Lanka gi sarang na bathokni basida India gi troops sing thabi ofum laiti haina su paus na palakli adu hausiku na di matang se lu sinjarage pathok sagi lu soiki plan ki bi yawrs mem na ngafigani and thank you.